ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯝꯁꯤꯗ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯇꯦꯟꯕ ꯈꯣꯡꯆꯠ ꯑꯃ ꯅꯠꯇꯦ꯫ ꯑꯅꯧꯕ ꯄꯣꯠ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯥꯡꯌꯦꯡ ꯑꯃꯗꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯔꯛꯂꯒ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯁꯥꯏꯟꯇꯤꯁ ꯈꯔꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯅ ꯇꯥꯕꯗ ꯑꯉꯥꯎꯕꯅꯤ ꯈꯟꯈꯤꯒꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯕꯦꯔꯤ ꯃꯥꯔꯁꯦꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯆꯈꯥꯎꯒꯤ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯍꯦꯂꯤꯀꯣꯕꯦꯛꯇꯔ ꯄꯥꯏꯂꯣꯔꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤꯕꯨ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯊꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ꯫ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯇꯝꯅꯅ ꯊꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯗꯥꯛꯇꯔ ꯕꯦꯔꯤ ꯃꯥꯔꯁꯦꯜ ꯏꯪ ꯁꯣꯛ 1983ꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯋꯦꯁꯇꯔꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯃꯦꯗꯤꯀꯦꯜ ꯗꯤꯒ꯭ꯔꯤ ꯐꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯣꯌꯦꯜ ꯄꯔꯊ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯆꯍꯤ ꯈꯔ ꯏꯟꯇꯔꯟ ꯑꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯗꯥꯛꯇꯔ ꯔꯣꯕꯤꯟ ꯋꯥꯔꯦꯟ ꯀꯧꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯒ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯏꯪ ꯁꯣꯛ 1932ꯗ ꯕꯦꯔꯤ ꯃꯥꯔꯁꯦꯜꯕꯨ ꯒꯦꯁꯇ꯭ꯔꯣꯑꯦꯟꯇꯦꯔꯣꯂꯣꯖꯤꯗ ꯀꯦꯔꯤꯌꯔ ꯁꯦꯝꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ꯫ ꯒꯦꯁꯇ꯭ꯔꯣꯑꯦꯟꯇꯦꯔꯣꯂꯣꯖꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯊꯣꯛꯄ ꯂꯩꯅꯥꯁꯤꯡꯗ ꯐꯣꯀꯁ ꯄꯤꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯗꯤꯀꯦꯜ ꯐꯤꯜ ꯑꯃꯅꯤ꯫ ꯆꯍꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯁꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯒꯦꯁꯇ꯭ꯔꯣꯑꯦꯟꯇꯦꯔꯣꯂꯣꯖꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯗ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯃ ꯊꯥꯖꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯔꯤꯁꯔꯆꯔꯁ ꯈꯨꯗꯤꯡꯃꯛ, ꯁꯥꯏꯟꯇꯤꯁꯠ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ, ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯔꯤꯁꯔꯆ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯥꯖꯤꯟꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯗꯨꯒ ꯄꯨꯟꯅ ꯊꯥꯔꯒ ꯄꯥꯔꯇꯤꯁꯤꯄꯦꯟ 68 ꯍꯥꯏꯔꯤꯕ ꯑꯁꯇ꯭ꯔꯦꯂꯤꯌꯟ ꯁꯥꯏꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 63 ꯈꯛꯇꯃꯛ ꯃꯥꯏ ꯄꯥꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯗꯣꯛꯇꯔ ꯕꯦꯔꯤ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 63 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯄꯦꯄꯔ ꯑꯗꯨ ꯁꯦꯂꯦꯛ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯇꯥꯡꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯆꯨꯝꯕ, ꯑꯁꯦꯡꯕ, ꯅꯣꯛꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯒꯦꯁꯇ꯭ꯔꯣꯑꯦꯟꯇꯦꯔꯣꯂꯣꯖꯤꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯣꯃꯥꯛ ꯒꯦꯁꯇ꯭ꯔꯤꯛ ꯑꯜꯁꯔ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯒꯤ ꯀꯟꯁꯦꯞ ꯑꯁꯤ ꯂꯩꯇꯦ꯫ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯇꯨꯝ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯡꯀꯛ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯀꯟꯁꯦꯞ ꯑꯁꯤ ꯀꯅꯥꯅꯁꯨ ꯅꯥꯆꯨꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯖꯅꯔꯝꯂꯤꯕꯁꯤ ꯁ꯭ꯇꯣꯃꯥꯛ ꯒꯦꯁꯇ꯭ꯔꯤꯛ ꯑꯜꯁꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯁ, ꯑꯦꯟꯖꯥꯏꯇꯤ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯗ ꯂꯩꯕ ꯔꯤꯁꯔꯆꯔꯁ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯤꯟꯕ, ꯑꯁꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯔꯨꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯤꯕ ꯗꯥꯛꯇꯔ ꯋꯥꯔꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯍꯦꯂꯤꯀꯣꯕꯦꯛꯇꯔ ꯄꯥꯏꯂꯣꯔꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤꯕꯨ ꯗꯤꯚꯦꯂꯞ ꯇꯧꯅꯅꯕ ꯑꯣꯕꯖꯔꯕꯦꯁꯟ ꯆꯠꯊꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯁ꯭ꯇꯗꯤ ꯑꯃꯗ ꯁ꯭ꯇꯣꯃꯥꯛ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯕꯦꯛꯇꯔ ꯄꯥꯏꯂꯣꯔꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯁꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯅꯤ ꯕꯦꯔꯤ ꯑꯃꯁꯨꯡ ꯋꯥꯔꯦꯟ ꯃꯈꯣꯏꯒꯤ ꯔꯤꯁꯔꯆ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅꯅꯤ ꯉꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯗ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯅꯥꯅꯕꯨꯗꯤ ꯊꯥꯖꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯈꯟꯗꯨꯅ ꯌꯦꯡꯁꯤ, ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯀꯅꯥꯃꯠꯇꯅ ꯄ꯭ꯔꯨꯚ ꯇꯧꯗ꯭ꯔꯤꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯍꯧꯈꯤꯕꯗ ꯏꯪ ꯁꯣꯛ 1958ꯗ ꯏꯍꯥꯟ ꯍꯥꯟꯅ ꯗꯥꯛꯇꯔ ꯋꯤꯂꯤꯌꯝ ꯕ꯭ꯔꯤꯟꯇꯟꯅ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯗꯤ ꯏꯟꯇꯔꯅꯦꯜ ꯗꯤꯖꯤꯖ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯕꯨ ꯗꯤꯇꯦꯛ ꯇꯧꯅꯅꯕ, ꯈꯪꯗꯣꯛꯅꯅꯕ ꯗꯥꯏꯒꯅꯣꯁꯇꯤꯛ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯠꯇ ꯌꯥꯎꯗꯅ, ꯍꯥꯏꯕꯗꯤ ꯏꯟꯗꯣꯁꯀꯣꯄꯤꯅꯆꯤꯡꯕ ꯌꯥꯎꯗꯅ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯊꯤꯑꯣꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯤꯀꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯂꯤꯁꯥꯡꯁꯤꯠꯅ ꯂꯥꯛꯄ ꯑꯁꯤꯗ ꯒꯦꯁꯇ꯭ꯔꯤꯛ ꯑꯜꯁꯔ ꯑꯁꯤꯒ ꯕꯦꯛꯇꯦꯔꯤꯌꯥꯒꯁꯤ ꯃꯔꯤ ꯂꯩꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯃꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯍꯥꯏꯗ꯭ꯔꯣꯀ꯭ꯂꯣꯔꯤꯛ ꯀꯧꯕ ꯑꯦꯁꯤꯗ ꯑꯁꯤꯗ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯕꯁꯤ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ, ꯂꯣꯏꯅꯅ ꯗꯤꯚꯦꯂꯞ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯕꯨ ꯕꯦꯛꯇꯦꯔꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ 1940s ꯐꯥꯎꯕ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯊꯝꯂꯝꯃꯤ꯫
सही कया गैस्ट्रिक अल्सर सिबु थोहलिबा हेलिकोबैक्टर पाइलोरी सिबु नाथैदुना थमलबा मतुंग डॉक्टर बेरी मार्शल की अदुगुमलबा मीना अंगावबनी मथोंग होक्तबनी हाइनगदबा थबक अदु तौरकदौरे इंग सोक लिसिंग अमग समापन मरफुगा मरीगी कालेन थादा हारिबा हेलिकोबैक्टर पाइलोरी बैक्टीरिया सिगा इसिंगा मिक्स तौदुना थक्खे मसिदा महाकी कलेक नेल नॉक्सना हारिबा बैक्टीरिया सिंग असि कलेक्ट तौबदा चाउना मतेंग पांगी हारिबा सोल्यूशन असि थकलबा मतुंग नुमित खरनीगी मतुंगदा डॉक्टर मार्शल चखावगी अनाबा हौरखी नुमित खुदिंगी उबन सिंगबा सिम्टम्स कया अमा फुदोरखी नुमित तरानीगी मतुंगदा इंडोस्कोपिक एग्जामिनेशन तौदुना महाकी स्टोमक लाइनिंग दगी सैंपल लौदुना एग्जामिन तौखी मधुगी रिजल्ट की खंगबा ngamखी मधुदी हेलिकोबैक्टर पाइलोरी बैक्टीरिया मिलियंस कयाना महाकी चखाव अदुबो लांदारे हाइबसी खंगबा ngamखी हारिबा बैक्टीरिया दुना महाकी चखावगी मफम खुदिंगमक चाथोकपा हौरमे हारिबा बैक्टीरिया सिना महाकी हक्चांग कयाता अनाबा पोहलबसु हारिबा बैक्टीरिया सिना मपांगन कल्लबा मियोइसिंगदा चंगदुना मखोइगी चखावसिंग अदुबु लांदाबा ngami हाइबसी खंगबदगी महाक हराउबा फाउखी मसिदगी नोंग हेक nganbaga न्यूज़पेपर खुदिमकता डॉक्टर बेरी मार्शल की माई फाकपकी हेडलाइंस दमक ओइखी मतंग असिदा मयामने हेना सिंथानखिबदी महाकी अदुगुमलबा स्टोमक अल्सर पीबा कंट्रीब्यूशन अदु नत्ते महाकी थौना फबा ब्रेवरी अदुबुनी डॉक्टर बेरी मार्शल अमसुंग डॉक्टर रॉबिन वॉरेन मखोई अनिगी चावरबा कंट्रीब्यूशन असिगदमक इंग सोंग लिसिंग अनिगा सुपना मंगादा नोबेल प्राइज फॉर मेडिसिन मना फंखी असिगुम्बा मथोंग हुक्तबा अंगावबनी हाइनरिबा साइंटिस्ट कया रिसर्चर्स कया लेरंबा सिना असिगी मसामबुक फरबा हेल्दी समाज अमा ओइबा ngamlibani